Manipur India tin khibadagi India gi apik state singi manung am oiri apik state am oijrabasu state lengana sakhangna bakang kunsa manga leiba state aman India gi achau state singi kang masing yamni hena leimina ba state amasu Manipur oiri kang masing yamjrabasu maihorol dagi kang punama nungsi chana leirakpa asigi matau atop state singi tamjangai oiba state amasu oiri bani amarom na kang masing yamjrabasu subsil laga jingmi tami hairaga kang ani khakta su khangne Chingi sarung chada mu jain thai oiraga tamui sarung chada ni palrum tam oiri chingmi tami masim manau ni haibasu itias nai nari basing hairiban chinga tamga hawanu chi khetna bana saksa yu takhara khetna basu I gi horpham di ama khaktan maduna chingi tamgi nungsi na bagi lipun chelibani haina miyam lounari bani matamgi matungina honglakpada Manipur su tongan maning tamalibak am oina leijaram badagi ngasi di India state am oikre Madun India lenga ki chatnari ban nyamna chingmi tami ani ki thamoi gi nungsi chana bagi mariadu tamna lapthuk lapugum to ibani tungda phab oigedab natte asingma phattaba mari laktana bagi tam ngasi gi miron no hotna pham thok e maihol dagi howna nungsi chana leminak lab asi mapan gi tam thiba sapu man yesilak labasu sapu adu chingmi tami ani na ngakminna ba mathok tai nungsi chana awat apa hangna tuna nungsi na lemina ba chingmi tami ani da mangjab leigedab natte Jingmi tami khakta da nati malem mas da leminari ba mi oiba kan pur kudingmak nungsi na ba na mi oiba kunai da kana ba oigani khalle malem gi myam na India gi apik state am oijra basu Manipur kan yamjara basu nungsi na lemina ba gi matau atop station tamhansi Miyam gi mit na kong hanjariba Impact TV News Cyber News Networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo loina na tungkoina miyam gi seba tawba ngamnana ba adongi mamal yamlaba suggestion taramna ukjari